ꯅꯨꯡꯁꯤꯔꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯃꯪꯒꯜ ꯅꯠꯇꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯁꯦ ꯃꯇꯝ ꯀꯨꯏꯔꯦ ꯑꯩ ꯉꯁꯤꯗꯤ ꯃꯌꯥꯝ ꯃꯐꯝꯗ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯊꯝꯖꯒꯦ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯑꯗꯣ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯅꯁꯨ ꯃꯪꯒꯜ ꯅꯠꯇꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤ ꯃꯌꯥꯝꯅ ꯇꯥꯕꯤꯔꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯉꯁꯤ ꯑꯩ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯃꯐꯝꯗ YouTube ꯆꯦꯅꯦꯜꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯃꯒꯤꯁꯨ YouTube ꯆꯦꯅꯦꯜꯗꯤ ꯌꯦꯡꯕꯤꯔꯤꯕ ꯑꯗꯨ ꯆꯦꯅꯦꯜꯗꯤ ꯄꯥꯏꯖꯗꯕ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯃꯐꯝꯗꯁꯨ ꯑꯩ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯊꯝꯖꯒꯦ ꯑꯩꯅ ꯊꯝꯖꯒꯗꯕ ꯋꯥꯐꯝ ꯑꯁꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤꯔꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛꯀꯤ ꯃꯇꯥꯡꯗ ꯑꯩ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯊꯝꯖꯒꯦ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯉꯔꯥꯡ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯥꯟꯇꯤ ꯑꯣꯏꯔꯛꯄ꯭ꯔꯗꯤ ꯍꯥꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯀꯥꯞꯅꯕ ꯂꯦꯞꯄꯛꯇ꯭ꯔꯤ ꯕꯣꯝ ꯕ꯭ꯂꯥꯁ ꯇꯧꯕ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤ ꯑꯁꯤ ꯗꯦꯠ ꯀꯩꯅꯣꯅꯤ ꯗꯦꯠ 17ꯅꯤ ꯆꯠꯈꯤꯕ ꯗꯦꯠ 15ꯗ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯎꯖꯩ ꯑꯩ ꯆꯦꯅꯦꯜ ꯃꯃꯤꯡꯗꯨꯗꯤ ꯀꯥꯎꯖꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯆꯦꯅꯦꯜꯗ ꯌꯥꯝꯅ ꯎꯕꯗ ꯌꯥꯝꯅ ꯊꯃꯣꯏꯗ ꯄꯥꯟꯕ ꯊꯃꯣꯏꯗ ꯁꯣꯛꯄ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯄꯤꯛꯈ꯭ꯔꯕ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯏꯆꯥꯒꯨꯝꯕ ꯊꯨꯡꯅꯗꯨꯅ ꯄꯣꯁꯀꯥꯔ ꯑꯃ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯀꯔꯤ ꯍꯥꯏꯔꯤ ꯄꯨꯄꯨ ꯕꯤꯔꯦꯟ ꯑꯩꯈꯣꯏꯕꯨ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯧꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯆꯔꯒꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯗꯨ ꯎꯕꯗꯀꯣ ꯃꯌꯥꯝ ꯏꯆꯤꯟꯅꯥꯎ ꯑꯩ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯈꯤꯗꯦ ꯃꯇꯝꯗꯨꯒ ꯑꯩ ꯉꯁꯥꯏꯒꯤ ꯅ꯭ꯌꯨꯁꯇ ꯎꯕꯅꯤꯅ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯕꯗ ꯑꯩ ꯈꯪꯍꯧꯗꯅ ꯑꯩ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈꯤ ꯏꯆꯥꯒꯨꯝꯕꯁꯤꯡ ꯑꯗꯨꯅ ꯄꯨꯄꯨ ꯕꯤꯔꯦꯟ ꯑꯩꯈꯣꯏꯕꯨ ꯂꯧꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯃꯀꯩ ꯆꯠꯆꯔꯒꯦ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕꯁꯦ ꯍꯥꯏꯕꯁꯤꯀꯣ ꯃꯌꯥꯝ ꯑꯩ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯁꯣꯛꯈꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯄꯦꯟꯗꯦ ꯃꯌꯥꯝ ꯏꯆꯤꯟꯅꯥꯎ ꯍꯧꯖꯤꯛꯐꯥꯎꯁꯨ ꯁꯥꯟꯇꯤ ꯂꯩꯇ꯭ꯔꯤ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟꯅꯥꯎ ꯇꯥꯎꯟꯗ ꯂꯩꯕ ꯄꯩꯁా ꯄꯥꯏꯕ ꯃꯆꯥ ꯃꯁꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯤ ꯑꯩꯅ ꯁꯨꯝ ꯃꯣꯕꯥꯏꯜꯗ ꯎꯖꯕꯗ ꯐꯦꯁꯕꯨꯛꯇ ꯌꯨꯇ꯭ꯌꯨꯕꯇ ꯎꯖꯕꯗ 이ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯒꯗꯧꯅꯣ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯁꯥꯗ ꯂꯩꯖꯔꯒꯁꯨ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯏꯀꯣ ꯀꯔꯤ ꯊꯣꯛꯑꯒꯕ ꯀꯔꯤ ꯂꯥꯛꯑꯒꯕ ꯍꯥꯏꯕꯁꯤ ꯈꯟꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯗꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯒꯗꯧꯅꯣ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯕꯨ ꯉꯥꯛꯄꯤꯔꯤꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯕꯨ ꯌꯣꯛꯄꯤꯔꯤꯕ ꯅꯥꯀꯣꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅ ꯀꯔꯤ ꯗꯤꯁꯤꯁꯟ ꯇꯥꯒꯦꯅ ꯈꯟꯕꯤꯔꯤꯕꯅꯣ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯈꯟꯕꯗ ꯋꯥꯏ ngasi chahi helakle manipura tawriba irang asi ngasi yengu bangladesh ki president na koki terrorist kayabu tangkhairiba kayabu kan tawriba punamose ubuda khoi thamo yamna soiyeko sumaina akhoi manipur tawriba singasi chahi farakle manipur pubiriba sarkar asina koi pabung birena kari haina khaliba kari decision tage khalibano हाइबसे अखोसु ग्यालामा फंगद्रे अखोइदि करी हाइगनी मणिपुरसु गवर्नमेंट सरकार मा पाली को बने सरकार की मखादन लेरिबे पुनमसे को कनानो मचागी दमक्ता वादब कनानो मचागी दमक्ता मचा सिंग अवाब तारगा मपा ओइबना येंग ngमगनी अदो ngarang इचा सिंग दुना पीबा ngang सिंग दुना को पुपु बिरेन अखोइ लौथोपिरो अखोइ युम ना हंजरगे अखोइ जान वारे हाइरिबसे मयाम सिनाउ थमोइ पुबा ngamदे म्योइ बाइसे पुक थाना चाक चादे हाइजापोते को पुक चाक जाउद्रगनी चाक चादे हाइगदोरिबसी अवाब कयादुबु खांगबा ngamक्तबदगिनी को ngasi इचासिंग दुना न्यूज़ ता फेसबुक ता अखोइ लौथोपिरो अखोइ लिलिक केमदे हंजरगे पाबुंग पुपु बिरेन अखोइ लौथोपिरो हाइबसे मयाम इचिनाउ आइदि थमोइ यामना सोखरे ngarang से लोइना ngarang चखिबा डेट 16 निमिदांग पुंग तरामा मथोइ मखाइ अदवाइदा जामना नुंसीजरबा आइगी इचन नंबोल लोमदा लेबा नंबोलदा लेबा इचननी अदो आइना इचन सिगा वारी सुना मतमदा इचनाउ जामना नुंगाइते इचन अदो मसासु नुंगाइते लोइना नंबोलदा ngarang नंबोल दei खरा ममांगदा इरेंगबम लोमदासु ngarang कुकी गा खुथोंगदना ngarang बम कापनबा नोंमै कापनबा जामना अवाना तानखि मतमदुगा थेंगब अहिंग पुंग 13 मखाइ ताबदा इचन अदुना मसा नुंगाइतबनि थोकते मागी निपादन थोकिदा मैरा पाइबी इमा इंदोन इचेंजन मैते आरामबाई
ꯇꯦꯡꯒꯣꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯉꯥꯛ ꯁꯦꯟꯅ ꯂꯩꯔꯤꯌꯦ ꯗꯗꯥ ꯍꯥꯏꯕꯗꯀꯣ ꯑꯩ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯆꯟꯗꯨꯒꯤ ꯋꯥ ꯇꯥꯕꯗꯀꯣ ꯑꯩ ꯌꯥꯝꯅ ꯄꯦꯟꯈꯤꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯈꯤ ꯏꯆꯟ ꯅꯪ ꯌꯥꯔꯦ ꯊꯝꯃꯁꯤ ꯐꯣꯟꯁꯦ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯣ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯑꯉꯥꯡ ꯏꯆꯥꯁꯤꯡꯗꯨꯒ ꯅꯪ ꯏꯁꯣꯔ ꯈꯣꯏꯔꯝꯃꯨ ꯏꯁꯣꯔꯗ ꯆꯪꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯏꯆꯟ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯉꯥꯛ ꯁꯦꯜꯂꯤꯕꯁꯤꯡꯗꯣ ꯅꯪ ꯍꯧꯖꯤꯛ ꯅꯝꯕꯣꯜꯗ ꯑꯦꯔꯥꯡꯕꯝ ꯂꯣꯝꯗ ꯍꯧꯖꯤꯛ ꯏꯃꯥ ꯏꯟꯗꯣꯟ ꯀꯌꯥꯅ ꯍꯥꯏꯗꯤ ꯏꯆꯤꯟ ꯏꯎꯄꯥ ꯀꯌꯥꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯀꯌꯥ ꯃꯩꯇꯩ ꯇꯦꯡꯒꯣꯜ ꯀꯌꯥꯅ ꯉꯥꯛ ꯁꯦꯟꯅ ꯂꯩꯔꯤꯕꯗꯣ ꯃꯣꯏꯗ ꯁꯣꯏꯕ ꯉꯥꯝꯕ ꯌꯥꯎꯗꯕ ꯍꯥꯏꯗꯅꯅꯦ ꯏꯆꯟꯅ ꯏꯁꯣꯔꯗ ꯊꯧꯅꯤꯌꯨ ꯏꯆꯟꯁꯨ ꯁꯣꯏꯉꯥꯝ ꯌꯥꯎꯗꯕ ꯃꯄꯨꯒꯤ ꯃꯐꯝ ꯊꯧꯅꯤꯖꯧꯀꯣ ꯑꯁꯤ ꯍꯥꯏꯕꯇꯅ ꯅꯕꯨꯡꯒꯤꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡ ꯆꯥꯗꯕ ꯊꯣꯛꯑꯒꯗꯤ ꯅꯪ ꯅꯕꯨꯡꯗ ꯄꯥꯎ ꯐꯥꯎꯅꯁꯤꯀꯣ ꯍꯥꯏꯗꯅ ꯑꯩꯅ ꯏꯆꯟꯒꯤ ꯃꯐꯝꯗꯨꯒ ꯍꯥꯏꯖꯈꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛ ꯊꯣꯛꯏꯕꯁꯤ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯧꯖꯤꯛꯃꯛꯁꯨ ꯌꯥꯝꯅ ꯋꯥꯔꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯩꯇꯩ ꯃꯆꯥ ꯀꯌꯥꯅꯁꯨ ꯀꯣ ꯇꯥꯎꯟꯗ ꯂꯩꯕꯗꯤ ꯊꯣꯏꯗꯣꯛꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝꯅ ꯋꯥꯔꯦ ꯉꯁꯤꯁꯨ ꯑꯩꯅ ꯅ꯭ꯌꯨꯁꯇ ꯊꯦꯡꯅꯩ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ 9 ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯒ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅ ꯀꯣ ꯂꯩꯇꯕ ꯀꯌꯥꯒꯤ ꯃꯩ ꯆꯥꯛꯈꯤꯕ ꯌꯨꯝ ꯁꯥꯕꯒꯤ ꯃꯇꯥꯡꯗ ꯁꯦꯟ ꯄꯤꯔꯒ ꯌꯨꯝ ꯁꯥꯗꯕ ꯁꯦꯟ ꯂꯧ ꯂꯥꯛꯇꯕꯒꯤ ꯃꯇꯥꯡꯗꯁꯨ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅ ꯍꯥꯏꯈꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯌꯨꯝ ꯁꯥꯕꯤꯕ ꯇꯥꯔꯒꯁꯨ ꯏꯔꯥꯡꯅꯗꯤ ꯇꯞꯇꯕ ꯀꯧꯕꯅꯤꯅ ꯂꯥꯟꯅꯗꯤ ꯅꯣꯡꯃꯒꯤ ꯂꯦꯞꯇꯕ ꯀꯧꯕꯅꯤ나 ꯀꯔꯝ ꯍꯥꯏꯅ ꯌꯨꯝꯗꯨꯒ ꯆꯪꯒꯅꯤ ꯀꯔꯝ ꯍꯥꯏꯅ ꯌꯨꯝ ꯁꯥꯔꯨꯒꯅꯤ ꯁꯥꯔꯨꯒ ꯑꯃꯨꯛ ꯊꯨꯒꯥꯏꯈꯤꯒꯅꯤ ꯌꯥꯔꯒꯗꯤ ꯌꯨꯝ ꯁꯥꯕꯗꯨꯗꯤ ꯀꯣꯟꯅ ꯁꯥꯕꯤꯔꯦ ꯍꯥꯏꯔꯒ ꯏꯔꯥꯡ ꯑꯁꯤꯕꯨ ꯍꯥꯟꯅ ꯇꯞꯊꯍꯟꯕꯁꯤꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯁꯥꯔꯃꯥꯒꯩꯗꯒꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯋꯥꯐꯝꯁꯤꯃ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯐꯝꯗ ꯃꯪꯒꯜ ꯅꯠꯇꯅ ꯈꯨꯕꯥꯛ ꯆꯥꯡꯒꯧ ꯇꯔꯥ ꯂꯣꯟꯅꯔꯒ ꯑꯩ ꯈꯣꯏꯔꯝꯅꯗꯨꯅ ꯍꯥꯏꯖꯔꯤ ꯆꯦꯅꯦꯜ ꯄꯥꯏꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯁꯥꯅ ꯉꯝꯃꯒꯗꯤ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯗꯁꯥꯁꯤ ꯑꯉꯝ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯐꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯩꯇꯩ ꯇꯦꯡꯒꯣꯜ ꯀꯌꯥ ꯃꯩꯇꯩ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅ ꯋꯥꯔꯤꯕ ꯑꯋꯥꯕꯁꯤꯁꯦ ꯃꯇꯦꯡ ꯈꯔ ꯄꯥꯡꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯅꯅ ꯍꯟꯗꯛ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤ ꯏꯃꯣꯝ ꯍꯥꯏꯔꯤꯕ ꯏꯇꯩꯃ ꯑꯁꯤꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛꯇ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤꯗꯃꯛꯇ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯠꯇꯅ ꯏꯇꯩꯃꯅ ꯃꯇꯦꯡ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯅ ꯗꯣꯅꯦꯠ ꯈꯔ ꯇꯧꯕꯤꯔꯛꯄꯗꯨꯅ ꯍꯟꯗꯛꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏꯉꯁꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯇꯥꯎꯅ ꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯀꯣ ꯄꯨꯔꯤ ꯄꯨꯁꯀꯥ ꯄ꯭ꯂꯦꯟꯗ ꯆꯥꯔꯨꯕ ꯇꯥꯔꯒꯁꯨ ꯆꯥ ꯀꯣꯐꯤ ꯀꯥ ꯑꯃ ꯊꯧꯕ ꯆꯥ ꯂꯨꯄꯥ 5 ꯂꯣꯏꯅ ꯀꯥꯞ ꯍꯧꯖꯤꯛ ꯀꯣꯐꯤ ꯀꯥ ꯑꯃꯗ ꯂꯨꯄꯥ 10ꯅꯤ ꯃꯗꯨ ꯀꯣꯐꯤ ꯊꯣꯛꯄꯤꯔꯛꯑꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯏꯔꯝꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤꯒꯤꯗꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯀꯣ ꯍꯥꯏꯔꯤꯕ ꯄꯥꯔꯤ ꯏꯃꯣꯝ ꯏꯇꯩꯃꯅ ꯃꯃꯥꯡ ꯆꯠꯈꯤꯕ ꯊꯥ ꯃꯥꯡꯗꯁꯨ ꯏꯇꯩꯃꯅ ꯍꯥꯏꯗꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝꯗ ꯈꯪꯍꯟꯖꯈꯤ ꯏꯇꯩꯃꯒꯤ ꯍꯥꯏꯗꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯏꯇꯩꯃꯅ ꯃꯌꯥꯝꯗ ꯍꯥꯏꯖꯈ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯅꯦꯜ ꯄꯥꯏꯗꯕꯁꯨ ꯀꯅꯥꯒꯨꯝꯕꯅ ꯐꯪꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯏꯇꯩꯃ ꯄꯥꯔꯤ ꯏꯃꯣꯝ ꯑꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯑꯁꯤꯗ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯇꯔꯞꯇꯩꯁꯨ ꯃꯌꯥꯝ ꯃꯐꯝꯗ ꯑꯩ ꯈꯨꯕꯥꯛ ꯆꯥꯡꯒꯧ 10 ꯂꯣꯟꯅꯅ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯑꯉꯝꯕ ꯀꯌꯥ ꯌꯥꯡꯈꯩ ꯆꯥꯝꯇ ꯑꯣꯏꯔꯕꯁꯨ 10 ꯇꯧꯔꯕꯁꯨ ꯂꯨꯄꯥ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯃꯌꯥꯝꯅ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯟꯗꯛꯁꯨ ꯏꯇꯩꯃ ꯄꯥꯔꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯐꯪꯖꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯑꯩ ꯑꯁꯤꯝꯇꯪ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯐꯝꯗ ꯑꯩꯅ ꯈꯨꯕꯥꯛ ꯆꯥꯡꯒꯧ 10 ꯂꯣꯟꯅ ꯍꯟꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ ꯀꯣ ꯏꯇꯩꯃ ꯄꯥꯔꯤꯅ ꯍꯟꯗꯛ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯏꯇꯩꯃꯅ ꯋꯥꯕ ꯏꯇꯩꯃꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛꯁꯦ ꯎꯕꯗ ꯌꯥꯝꯅ ꯊꯃꯣꯏ ꯅꯨꯡꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯅ ꯏꯇꯩꯃ ꯄꯥꯔꯤ ꯏꯃꯣꯝꯕꯨ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃ ꯄꯥꯔꯤ ꯏꯃꯣꯝ ꯑꯁꯤꯒꯩꯁꯨ ꯍꯦꯟꯅ ꯊꯣꯏꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯁꯃꯥꯖꯀꯤ ꯇꯔꯥꯒꯤ ꯁꯦꯕꯥ ꯉꯝꯕ ꯑꯃꯁꯨꯡ ꯃꯇꯦꯡ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯏꯇꯩꯃ ꯄꯥꯔꯤꯒꯤ ꯃꯊꯛꯇꯀꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯄꯥꯈꯪꯕꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯗ ꯊꯝꯖꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤꯔꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯏꯇꯩꯃ ꯄꯥꯔꯤ ꯏꯃꯣꯝꯒꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯃꯥꯒꯤ ꯒꯨꯒꯜ ꯑꯁꯤꯗ ꯃꯌꯥꯝꯅ ꯀꯣ
ꯃꯇꯦꯡ ꯑꯉꯝꯕ ꯂꯨꯄꯥ ꯑꯃꯃꯝꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯇꯔꯞꯇꯁꯨ ꯑꯩꯅ ꯃꯌꯥꯝ ꯃꯐꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯀꯣ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯝꯅꯃꯛꯄꯨ ꯃꯪꯒꯜ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯃꯌꯥꯝꯅꯁꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯠꯇꯅꯤ ꯃꯩꯇꯩ ꯏꯆꯥ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯏ ꯑꯃꯠꯇꯅꯤ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯍꯥꯏꯗꯨꯅꯁꯨ ꯃꯥꯅ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯍꯥꯏꯗꯨꯅꯁꯨ ꯑꯃꯒꯤ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯇꯧꯕꯤꯒꯅꯨ ꯑꯩꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯗꯦ ꯍꯥꯏꯗꯨꯅꯁꯨ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯗꯕ ꯇꯧꯕꯤꯒꯅꯨ ꯈꯨꯕꯤ ꯑꯃꯃꯝꯇꯁꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯄꯨꯝꯅꯃꯛꯁꯦ ꯑꯃꯨꯛꯇꯪꯒꯤ ꯍꯥꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯃꯨꯛꯇꯪꯒꯤ ꯆꯥꯎꯕ ꯃꯩꯉꯥꯟ ꯑꯃꯇꯪ ꯉꯥꯜꯍꯟꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯑꯁ꯭ꯋꯥꯏꯁꯤꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯊꯧꯖꯥꯟꯗꯒꯤ ꯁꯥꯟꯇꯤ ꯄꯣꯛꯄ ꯑꯣꯏꯔꯁꯅꯨ ꯁ꯭ꯔꯤ ꯔꯥꯙꯥ ꯒꯣꯕꯤꯟꯗꯅ ꯊꯧꯖꯥꯟ ꯄꯤꯕ ꯑꯣꯏꯔꯁꯅꯨ ꯃꯇꯝ ꯂꯩꯕꯛ ꯈꯤꯕꯛꯇ 이부도 박항부나 산티 뽀뽀 오르스누 머니푸르 시라하고 빈다나 산티 뽀뽀 오르스누 하여 파마시 탐지라가 ngasi기디 아이 스와이스게 중도 선제게 비디오 매암 이부도 자이파레 시라하 키스나 조 오이리